ꯑꯩ ꯏꯁꯥꯃꯛꯅ ꯂꯩꯃꯔꯣꯜ ꯈꯣꯖꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏꯈꯨꯝꯅ ꯎꯠꯆꯔꯤ, ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 3 ꯏꯪ ꯀꯨꯝꯖꯥ 2022 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯝꯅ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯂꯩꯃꯔꯣꯜ ꯈꯣꯖꯩꯀꯣꯜ ꯁꯝꯅ ꯂꯩꯀꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯂꯨꯞꯌꯩꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯪꯁꯊꯥꯟ ꯑꯁꯤꯅ ꯂꯝꯌꯥꯟꯕꯤ ꯑꯏꯕꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯒꯤ ꯆꯥꯝꯃ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯂꯟ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯃꯦꯃꯣꯔꯤꯌꯦꯜ ꯂꯦꯛꯆꯔ ꯑꯃꯗꯤ ꯂꯩꯀꯣꯜ ꯆꯠꯐꯣꯡ ꯐꯣꯡꯕꯒꯤ ꯊꯧꯔꯝꯅꯆꯤꯡꯕ ꯆꯠꯊꯖꯒꯗꯧꯔꯤꯕ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯁꯤꯗꯁꯨ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯖꯥꯁꯤꯡ, ꯃꯍꯩꯔꯣꯏꯁꯤꯡ, ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏꯈꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯂꯩꯃꯔꯣꯜ ꯂꯩꯀꯣꯜ ꯈꯣꯖꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯤꯡꯂꯦꯝꯂꯕ ꯊꯧꯔꯝ ꯑꯁꯤ ꯍꯧꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯒꯗꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯆꯣꯡꯊꯥꯝ ꯖꯥꯃꯤꯅꯤ ꯗꯦꯕꯤ, ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯋꯨꯃꯦꯟ ꯀꯃꯤꯁꯟ ꯏꯝꯐꯥꯜꯒꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯕꯤꯔꯝꯃꯤ ꯑꯣꯖꯥꯕꯨ ꯃꯌꯥꯏ ꯇꯥꯡꯕ ꯊꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯅꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯒꯗꯕꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯅꯍꯥꯈꯣꯝ ꯑꯔꯨꯅꯥ, ꯗꯤꯟ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯟꯆꯤꯄꯨꯔ ꯑꯣꯖꯥꯕꯨꯁꯨ ꯃꯌꯥꯏ ꯇꯥꯡꯕꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯅꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯒꯗꯕꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤ ꯂꯩꯀꯣꯜꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ, ꯑꯗꯨꯒ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯅꯕ ꯑꯣꯖꯥꯕꯨꯁꯨ ꯅꯣꯂꯨꯛꯅ ꯀꯧꯁꯤꯟꯖꯔꯤ꯫ ꯃꯊꯪꯗꯗꯤ ꯑꯣꯖꯥꯒꯤ ꯍꯨꯏꯁꯦ ꯑꯍꯨꯝꯕ ꯑꯃ ꯇꯧ ꯇꯥꯏ꯫ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ ꯃꯌꯥꯏ ꯊꯪꯕꯗ ꯂꯦꯡꯁꯤꯟꯕꯤꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯃꯇꯪ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯁꯤꯗ ꯂꯥꯡꯖꯔꯤꯕꯒꯤ ꯃꯥꯏꯀꯩꯒꯤ ꯂꯤꯡꯌꯥꯟꯐꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ꯫ ꯂꯦꯡꯌꯥꯟꯐꯤ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯂꯪꯂꯕ ꯃꯩꯔꯥꯒꯨꯝ ꯂꯪꯅ ꯉꯥꯟꯗꯨꯅ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯄꯒꯤ ꯃꯩꯔꯥꯁꯤ ꯆꯨꯈꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯊꯧꯔꯝ ꯃꯄꯨ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯅꯣꯛꯆꯔꯤ꯫
ꯊꯥꯒꯠꯆꯔꯤ ꯃꯌꯥ ꯆꯨꯊꯠꯄ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯒꯤ ꯃꯥꯁꯤꯒꯤ ꯃꯐꯝꯗ ꯂꯩ ꯌꯣꯛꯅꯃꯛꯇ ꯀꯠꯄꯤꯔꯝꯅꯕ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯤ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯖꯒꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕꯁꯤꯡꯅꯁꯨ ꯂꯥꯏꯌꯦꯛꯈ꯭ꯔꯕꯤ ꯑꯩꯕꯤ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕꯤ ꯃꯥꯁꯤꯒꯤ ꯃꯐꯝꯗ ꯂꯩ ꯌꯣꯛꯅꯃꯛꯇ ꯀꯠꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯔꯥꯝꯅ ꯑꯣꯛꯊꯣꯛꯄ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯍꯦꯡꯕꯝ ꯀꯨꯃꯥꯔꯤꯆꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯀꯣꯜ ꯌꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯍꯥꯟꯕꯃꯛꯇꯗ ꯃꯔꯨꯞꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯂꯩꯃꯔꯣꯜ ꯈꯨꯖꯩꯀꯣꯜ ꯂꯩꯀꯣꯜ ꯏꯝꯐꯥꯜꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯤꯒꯨꯝꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯀꯣꯔꯤꯗꯣꯔ ꯑꯣꯏꯕ ꯂꯨꯞ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯃꯁꯥ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯥꯏꯐ ꯇꯥꯏꯝ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯧ ꯄꯨꯕꯤꯔꯝꯃꯤ ꯉꯁꯤꯗꯤ ꯂꯩꯄꯥꯛꯀꯤ ꯃꯔꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯏꯃꯥꯁꯤꯡ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯈꯪꯗꯣꯛꯅꯖꯕꯤ ꯑꯏꯕꯤ ꯑꯁꯤꯒꯤ ꯆꯥꯝꯃ ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯧꯔꯝ ꯂꯩꯃꯔꯣꯜ ꯈꯨꯖꯩꯀꯣꯜ ꯂꯩꯀꯣꯜꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯆꯕꯒꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯤꯅꯦꯟ ꯁ꯭ꯀꯣꯂꯔ ꯑꯦꯀꯥꯗꯃꯤꯁꯤꯌꯥꯟ ꯏꯖꯨꯀꯦꯁꯅꯤꯁ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯆꯥꯎꯅ ꯊꯝꯕꯤꯔꯕꯤ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯋꯨꯃꯦꯟ ꯀꯃꯤꯁꯟꯒꯤ ꯆꯤꯌꯔꯄꯔꯁꯟꯁꯨ ꯑꯣꯏꯕꯤꯔꯝꯕꯤ ꯃꯣꯏꯅ ꯍꯟꯗꯛꯆꯔꯕꯗ ꯑꯣꯖꯥ ꯇꯣꯡꯊꯥꯝ ꯖꯥꯃꯤꯅꯤ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯇꯨꯅ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯣꯏꯔꯕꯁꯨ ꯂꯩꯃꯔꯣꯜ ꯈꯨꯖꯩꯀꯣꯜ ꯂꯩꯀꯣꯜꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯑꯀꯤꯕ ꯐꯥꯎꯗꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯒꯅꯤ ꯍꯥꯏꯗꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯈꯟꯅꯕ ꯃꯤꯐꯝꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯂꯨꯞ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅꯁꯨ ꯊꯧ ꯄꯨꯕꯤꯔꯝꯕꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯁꯨ ꯂꯨꯞ ꯑꯁꯤꯅ ꯄꯨꯊꯣꯛꯆꯕ ꯂꯩꯀꯣꯜ ꯍꯥꯏꯔꯤꯕ ꯆꯦꯐꯣꯡ ꯑꯁꯤꯒꯤ ꯆꯤꯐ ꯏꯗꯤꯇꯔ ꯑꯣꯏꯅ ꯊꯧꯗꯥꯡ ꯄꯨꯕꯤꯔꯤꯕꯤ ꯂꯩꯀꯣꯜꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯥꯃꯛꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯊꯧꯗꯥꯡ ꯌꯥꯕꯤꯔꯤꯕꯤ ꯑꯩꯒꯤ ꯑꯣꯖꯥ ꯃꯍꯥꯛꯇꯣꯡꯒꯤ ꯑꯣꯖꯥ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯧꯕꯨ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯂꯩꯃꯔꯣꯜ ꯈꯨꯖꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯩꯀꯣꯜꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯕ ꯍꯣꯠꯅꯕꯤꯕ ꯃꯉꯣꯟꯗ ꯆꯠꯄꯤꯕ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯤ ꯑꯣꯖꯥꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯊꯧꯔꯝ ꯃꯄꯨꯒꯤ ꯊꯋꯥꯏ ꯌꯥꯎꯕꯤꯗꯨꯅ ꯂꯦꯡꯁꯤꯟꯕꯤꯕ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯎꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯅ ꯍꯧꯗꯣꯛꯆꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯆꯥꯝꯃ ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯀꯣꯚꯤꯗꯀꯤ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯔꯛ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯃꯇꯪꯗꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯃꯈꯥ ꯇꯥꯅ
Jadi untuk satu jaga dulu bah promosi kita kaya lah makin faham kampung pun jadi pun kiat nak sinjal angsa wasida aku pergi sebab isu kita seperti lain sini kita bah isu ni yang itu macam nak piu kaya nak kaya rumah tangga raw ya bila kini dekor isu macam buat lupa nama wibiri ada bah film dasu masak naik makan terlebih kadang-kadang dan personality manda ikai nazar ini sema rasmani hunawati lensin lebih deh mahaki makan dasu lemro khuzai ko lekona ikai khuna uksa bagalona na tarang uksari loina na ngasi chatha jaga do di ba thoram masida ekoi di lamdam masigi saknai ba kala di lamda masak nai na Khabiriba kudol tawiriba dumba kalaka tuiding zamgi uza tumbi khana magi manipuri sahitya parisatki president oina su tho ubiramba uza asina ngasigi numit asida laiyoi khari aibi asigi kala gamri lena ba wareng amada memorial lecture pidi dadamani adu waikogi uza asi sahi gi pulumna namthaba horokpaga loinana COVID की लाइफ मरक असिदा हाई तरह की मरक तथुगा मयाम गतिना तुनदना इंटरेक्शन तुनदना मेमोरियल लेक्चर अदु पीबगी खुदुंग साबदु लोबी नुंग तारगसु फिभमना मतमना यादबदगी मदुगी खुदुंग साबदु लोबु नंबिररोय हादना मसां उबा एमके बिनोदिनी अमदी आर खाइबा मेमोरियल लेक्चर असिगी चिरोल अमा पिबिरक्तना अखोय सिंजा लांजरी मसिंगी खुत्ता लेजरे हाइबा वारोलसी Ibiragpagidamagta landam masigi saknairaba kalaka art exhibit amasung poina leiruba ozatong bigi mafamdasu ikai khunaba utsabaga loinana ozani mafamda tobimal khangba utsari hairiba warolasi ozasigi mutsindiraga ozani ibiribu wafamsing asi kwai taragi mafamda lanthokpinanaba haidana aikoi leikol loisini marattagisu sinjal langjare hairiba wareng masibu Koi taragi mafumda pathuk pigadawribi ai maru Dr. Longjong Sanggita di mafumda su ikai khundabu utsari maru putarana oksari loina na makha satharakpa thoram parenda ai khoi gi ngasi leikol gi kunmani thoi kulumdoi suba journal tha taruk ki oina puthuk sabani hari ba journal asi ai khoi kunjalising ani kunma thoi gi junda puthukadauba isu amaga lising ani kunma thoi gi December da kutu kadauba isu amaga isu ani asi kunsilaga ngasi hunduk sagadawi hairiba sepong asigi editor oina ekoi baza maya nei prumna asobu thogai subibani maya tambal da lengsin biriba nahakpangi wazana sip editor oina sepong asi peer review haitana ekoi research ki lamda scholars na henana khambi baduni nazari bi ibagi lamda sering thibagi lamda thirukna machin tungkhalaklibi amadi masaknai phangkalabi adumba aibi kharasu ekoi batonda hapsabaga loinana thamjari ekoi sing adugi manunda bai ahan boina ikai nazari bi film personality film de artist sama oina lepak hena sakanglabi romana masang iba sering sing lanthok hiduna laiyoi khari aibi asigi mafamda dedicate tawbigani loina na landam sigi wari macha iba amadi akoi novel lamda masaknai na khut thabiribi che mutum devla amadi akoi che bismillah kun tarun kumari amadi nusirabi akoi lekoli naunupi gitarani thonaujam haiba miyoshim asina ngasigi thoram masira saireng amadi sereng sing लाथोपीदुना थोरमसी मपुं फाहनबिगनी मसिगिदमक्तसु इकाई खुनजरेबी ओजा यंखोम रोमा अमदी आईबी सेरें लाथोपीगदौबी अहुमबुसु लेमोल खोजैकोल लेकोलि माइकैदगी तराम उक्सरी इकाई खुनब उच्चरी लोइना मांग लेंसिन बिरिबा नुंसिजरबा लेकोलगी लुकलोइसिं अमदी तोंगान खोरिरोलगी लुक कयादगी लेंगिरक्तुना लेकोलना सिनबा थोरमसिबु मपुं फाहनबिगनी हाइदुना लेंगिरक्लिबा लाइoi खबी इमासिगी मफमदा इकाई खुनबा उत्पा थोरमनी यावदबा यादे हाइदुना लेना लाइचक असिगी खुदुंग थीबा अवाना मरक्सिदा
तंगाई खदब अमो ओइना लिंगिरक्लिबसी ओंथोकना ममल लेना लौजै मांगदा लेंसिनबिरिबसिंगी मनुंगदा थौबालदगी लिंगिरक्पा अखोइगी ओजा इंदिरा याउबिरी अदुगा लेमरोल खुरजैकोल लेकोलगी हिरम खुदिंगमक्ता थवाई यावना यिंसिनबिरिबी अदुगुंबा लेकोलगी लुपलोय ओजा आयुंग लेंसिनबिरी ओजा सत्यवती लेंसिनबिरी अममंतक ओइना मिंग पंजबदा हेंदोकना ममन यामबा मियोय मयाम अमा ngasi thoram asida saruk yabirare punamakpu lemonol project lekol gi maikai dagi ikai khumnabu utsari loinana rinamadi electronic media gi nungsizaraba ichen inausing aduga thoram asibu coverage tobigadoriba tobiriba toga manipur university gi aduga dm college of dm university gi nungsizaraba marup sing inausing isan sing article contribute tobiriba sing punamakpu लेमरोल खुरजैको लेकोलगी माइकैदगी नुलुक सबगा लोइनना इकाई खुन्नबु उच्चरी तरामना उक्सरी लोइनना ngasiगी हौदोकपगी मयामबु तरामना उक्सबगी वफम असि चेंचनजरगा खजिक्तन अखोइना सही अमा चुकना चथजगदौरिबा लाइवेखरगी अईबी असिगी चामा सुबा मपोक थौरम मपोक मित थौरम सिगा मरी लेनना लेकोना करी करी प्रोग्राम सिंग चथजरकदगी हाइबदुमसु केंतकना समलना थमजरंगे हौकिबा सही कुमजा लिसिंग अनिगा कुंदा लंदम सिगी लाइवै खरबी अईबी कुमारी तखेलमम थुबी देवीगी चाम सुबा मपो कुमोनसु अखोइगी लुक असिना सही मसुना पांथोक सखी मदु कुमजा लिसिंग अनिगा कुन्नी अदुबु हारिबा कोरोना वायरस की लाइचक असि मार्च अप्रैल अदवाइदगी खंगला लाखिबा कुमजा लिसिंग अनि कुन्नी मदुगा लोइनना अखोइना पांथोक सगे हाइना खल्लिबा थबक थोरम सिंग अदु यामना का हेना पाकना चावना पांथोक फंगम सिदबगी अवाबदु मायों नसकी मदुमा ओइबा तारगसु अखोइना सो लिसिंग अनिगा कुन्गी जनवरी की तांग अमदा लमयानबी अईबी तखेलम थुबी देवी चामा सुबा मपोक समित सही मसुना पांथोक सबगी थोरम ताकिबदु मणिपुर स्टेट असेंबली की सेक्रेटरिएट अखोइ म्यूजियम की ऑडिटोरियम दा अखोइ सेक्रेटरिएट सिगी सेक्रेटरी ओइना थोबीरीबी ओजारमनीना स्पॉन्सर तोबीबना माके लाइक अमा फुंदोकगा लोइनना थोरमदु याम माइ पाकना हुदोखी मथंग मथंग तरक्पा थोरमसिदा फेब्रुवारी मार्च अप्रैल फावबा था खुदिंगी ओइना अखोइ प्रोग्राम सिंग चथजखी मदुदा लमदम मसिगी तोंगान तोंगानबा खुरिरोलगी लुपसिंग अमदी लनाइ मियोइसिंगना था थागी ओइबा थोरमसिंगदु स्पॉन्सर तोबीदुना प्रोग्राम सिंग अदु अखोइ चथजखीबनी मरक्ता अप्रैल फावबा चथजरमगा था खरगे पुरगा अमु सेप्टेम्बर अक्टोबर मथंग मथंग अखोइ चथदुना थोरमसिंगदु पांथोक सकीबगी मपुंग फाबा सही मलुसिंग किबगी वफम लेखी मदुगुमदना हौजिकसु कोरोना की लाइचक असि चप चाना लोइसिनबदी नत्रि हौजिकसु ओमिक्रोन की तमथीबा लाइचक असि संदोरपगी याना लौनगनबा लाइचकसि संदोरपगी इरांग लैरी लोइनना मांगदा हौजिक विधानसभागी तरागन कोइ सुबु इलेक्शन तारुना लैरी सुगुम्बा सेरक असिदसु अखोइना तखेलमम थुबी देवीगी मपो कुमोन सही रो पांथोकदा तौजखिबा अदुगुमदना लंदम असिगी तोंगान तोंगानबा खुरिरोल अमदी कलागी ओइबा लुपसिंगा स्पॉन्सर तौबिरक्पना मखोइबु खुसमनदना तोंगान तोंगान मखलगी थबक थोरमसिंग प्रोग्रामसिंग चथजगनी हाइबगी थाजबदु थमजरी अदुना अखोइगे लेकोलगी लुपलोइसिंगी मरक्तगी ओइरबसु नत्रे हरगना ऑर्गेनाइजेशन की माइकेदगी ओइरबसु करिगुंबा थोरमसिंग असि लाइचक सिगी फिबमसिंग खतंग कोंथोलगी सुमांग सुमांग तौदना अखोइ स्पॉन्सर तौजगे पांथोक सगे खुसमनना समिनसि हाइबसिंगबगी प्रपोजल लेबिरगदी मदु अखोइ लेकोलगी माइकेदगी तरामना उक्सगनी लोइनना था थागी ओइना तोंगान तोंगानबा सेरेंग सेंगिनबा वारी मचा पाबा खना नैनबगी थोरमसिंग नत्रगना अखोइ सिम्पोजियम सेमिनार डिस्कशन वर्कशॉप नसिंगबा लाइक फोंगना सिंगबा अखोइ तौननबा सेम सादना लेजरी नुमाइदबदी अखोइ लुलोइसिंगी मरक्तगी सुमाइ तौदना प्रोग्राम सि स्पॉन्सर तौजगे हाइबा मियोइ खरा सुंथोक्तिरे अखोइ सिंगदुगी मरक्तगी अखोइगे लेकोलगी एजुकेटिव ओइनसु थौ पुबिरिबा एजुकेटिव मेंबर अमा ओइनसु थौ पुबिरिबी ओजा कोंगम कोंबी अखोइगे निंथौ कोंजम निमो ओजा रंजना हजि आईएमसी की डायरेक्टर ओइबिबनी ओजासिना लेकोलगी इमासिगी चामसुबा मपो कुमोन थोरमसिगा मपो मित थोरमसि कोइन सही सुना चथजबसिदा था अमगी प्रोग्राम सिमा स्पॉन्सर तोबिगे हाइदना हाइदिरे मसिगी तमत नुमाइबा पाउसि मयामदा पाउजरी अदुबु अखोइगे ओजासि मयुंगी ओइबा मचानुपी मतम यौजबदु मराम जिबोकनी हेंग लुगुमनी मरमदा महा ngasi लेंग नम्बु लक्त्रे अदुबा तारगसु हाइदि प्रोग्राम सिमति
ꯃꯍꯥꯛꯅ ꯇꯧꯖꯒꯦ ꯍꯥꯏꯕꯗꯨ ꯈ꯭ꯋꯥꯏ ꯇꯔꯥꯗ ꯄꯥꯎꯗꯝꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯛꯄ ꯋꯥꯐꯝꯗꯨ ꯑꯩ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯈ꯭ꯔꯕꯤ ꯑꯩꯒꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃꯊꯪ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯁꯨ ꯁ꯭ꯄꯣꯟꯁꯔ ꯇꯧꯖꯒꯦ ꯍꯥꯏꯔꯛꯄ ꯃꯤꯑꯣꯏ ꯈꯔꯈꯛ ꯂꯩꯔꯤ ꯃꯗꯨꯒꯤ ꯂꯤꯁꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯃꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯊꯪ ꯑꯣꯏꯅ ꯑꯩ ꯈ꯭ꯋꯥꯏ ꯇꯔꯥꯗ ꯈꯪꯍꯟꯖꯔꯛꯅꯕꯗꯨ ꯍꯣꯠꯅꯖꯒꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯚꯥ ꯃꯃꯥꯡꯁꯤꯗ ꯂꯥꯎꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯌꯥꯕꯗꯨ ꯑꯩꯅ ꯂꯧꯖꯗ꯭ꯔꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯝꯖꯕꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯂꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤ ꯏꯝꯐꯥꯜ ꯑꯗꯒꯤꯗꯤ ꯑꯁꯩꯂꯨ ꯑꯗꯨꯗꯒꯤꯗꯤ ꯄꯣꯁꯪꯕꯝꯒꯤ ꯏꯃꯥꯈꯣꯜꯅꯆꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯈꯨꯔꯤꯔꯣꯜꯒꯤ ꯂꯨꯞꯁꯤꯡ ꯑꯁꯤꯅꯁꯨ ꯈꯨꯠꯁꯝꯅꯗꯨꯅ ꯀꯔꯤꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤꯕꯒꯤ ꯋꯥꯐꯝꯁꯤꯡ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯁꯨꯡꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛꯀꯗꯤ ꯑꯩꯒꯤ ꯑꯁꯤꯒꯤ ꯆꯥꯝꯃ ꯁꯨꯕ ꯅꯨꯃꯤꯠ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯣꯐꯔꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩꯖꯔꯤ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯄꯥꯎꯗꯝꯖꯔꯒ ꯑꯩꯍꯥꯛꯅ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯕ ꯋꯥꯐꯝꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯇꯔꯥꯃꯉꯥꯒꯤ ꯋꯥꯔꯣꯜ ꯑꯣꯏꯕꯅ ꯌꯥꯝꯅ ꯆꯨꯝꯕ ꯊꯧꯔꯝꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯣꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯂꯩꯀꯣꯜꯁꯤꯗ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯀꯌా ꯌꯥꯎꯔꯤ ꯊꯤꯌꯦꯇꯔ ꯇꯧꯕ ꯐꯤꯂꯝ ꯇꯧꯕ ꯁ꯭ꯄꯣꯔꯠ ꯃꯈꯜ ꯀꯌꯥ ꯂꯩꯀꯣꯜꯁꯦ ꯐꯖꯕ ꯏꯍꯣꯡ ꯃꯆꯨ ꯑꯣꯏꯔꯣ ꯑꯉꯥꯡ ꯑꯣꯏꯔꯣ ꯑꯁꯪꯕ ꯑꯣꯏꯔꯣ ꯌꯦꯜꯂꯣ ꯑꯣꯏꯔꯣ ꯂꯩ ꯃꯌꯥꯝꯁꯤꯅ ꯐꯖꯅ ꯄꯨꯟꯁꯤꯜꯂꯒ ꯁꯥꯠꯄ ꯂꯩꯀꯣꯜ ꯐꯖꯕ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯅꯤ ꯏꯁꯩꯒꯤ ꯏꯁꯩ ꯁꯛꯄꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯁꯤꯒꯨꯝꯕ ꯂꯩꯀꯣꯜꯁꯤꯒꯤ ꯃꯁꯛ ꯇꯥꯛꯆꯕ ꯑꯣꯏꯅ ꯂꯩꯀꯣꯜꯁꯤꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯩꯑꯣꯡ ꯏꯁꯩ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯏꯕꯤꯔꯝꯕ ꯏꯁꯩ ꯃꯌꯦꯛꯇ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯃꯥꯕꯇꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯨꯅ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯁꯤ ꯏꯆꯦꯕꯒꯤ ꯐꯖꯕ ꯁꯛꯇꯝꯅꯦ ꯏꯁꯩꯒꯤ ꯃꯌꯦꯛꯅ ꯐꯖꯕꯅꯦ ꯐꯖꯕ ꯁꯨꯔꯗꯨꯗ ꯉꯥꯛꯊꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯆꯦꯁꯤꯡ ꯀꯧꯁꯤꯟꯖꯔꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯃꯥꯕꯇꯤ